ꯇꯧꯔꯣ ꯆꯥꯔꯁꯤ ꯍꯥꯎꯅꯕ ꯐꯨꯝꯗꯣ ꯂꯩꯁꯥꯕꯤꯅ ꯌꯥꯝ ꯋꯥꯅ ꯇꯧꯕꯅꯤ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ ꯁꯤꯒ ꯂꯣꯏ ꯂꯩꯔꯦ ꯏꯃꯥ ꯁꯤ ꯅꯨꯄꯤꯁꯦ ꯅꯥꯎ ꯍꯅꯨꯕꯤ ꯐꯥꯔꯝꯃꯦꯅꯦ ꯅꯥꯎ ꯑꯩ ꯄꯤꯉꯩꯗ ꯑꯩꯗꯤ ꯈꯪꯗꯦ ꯚꯤꯗꯤꯑꯣꯒ ꯀꯥꯞꯄ ꯅꯨꯄꯤꯗꯨꯅꯦ ꯄꯨꯔꯥ ꯍꯅꯨꯕꯤ ꯐꯥꯔꯝꯃꯦꯅꯦ ꯀꯥꯏꯅ ꯕꯣꯕꯣꯛ ꯀꯥꯏꯅ ꯉꯁꯥꯏ ꯂꯩꯔꯝꯕ ꯄꯨꯈꯝꯗꯣ ꯍꯧꯖꯤꯛ ꯁꯤꯗ ꯉꯥꯏꯔꯦ ꯌꯦꯡꯉꯣ ꯑꯗꯣ ꯄꯨꯁꯀꯥꯗꯤ ꯂꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯃꯌꯥꯝ ꯀꯨꯏꯔꯦꯍꯦ ꯚꯤꯗꯤꯑꯣꯒ ꯁꯦꯝꯗꯕ ꯃꯇꯝ ꯆꯥꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯦ ꯅꯨꯡꯁꯥꯅ ꯁꯥꯒꯠꯂꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯇꯥꯏꯁꯦꯟ ꯁꯪꯉꯦꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯨ ꯃꯥ ꯆꯦꯅꯦꯜ ꯍꯥꯡꯉꯤ ꯁꯨꯝ ꯅꯍꯥꯟ ꯃꯣꯏꯗ ꯀꯣꯏꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗꯅꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯨꯔꯒ ꯇꯥꯏꯁꯦꯟꯁꯦ ꯃꯄꯥꯟꯗ ꯑꯣꯏꯅ ꯐꯝ ꯂꯩꯔꯝꯃꯤꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥꯗ ꯁꯪꯉꯦ ꯑꯗꯨꯒ ꯑꯩ ꯄꯦ ꯇꯨꯞꯄꯒ ꯆꯠꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯁꯨ ꯅꯍꯥꯟ ꯍꯤꯞꯄꯝꯃꯤ ꯃꯌꯥꯝꯕꯀꯣ ꯑꯗꯣ ꯇꯨꯝꯕꯁꯦꯀꯣ ꯐꯔꯛ ꯑꯃ ꯇꯥꯔꯦ ꯑꯩꯁꯦ ꯈꯔ ꯊꯦꯡꯅꯁꯨ ꯇꯨꯝꯃꯤ ꯑꯗꯨꯒ ꯍꯟꯗꯛꯇꯤ IPL ꯌꯦꯡꯕꯁꯤꯅꯅꯦ ꯇꯨꯝꯁꯤꯁꯦ ꯏꯐꯥ ꯐꯥꯗꯦ ꯁꯥꯒ ꯁꯥꯔꯦ ꯑꯗꯣ ꯇꯥꯏꯁꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯨꯝ ꯈꯔ ꯆꯥꯡ ꯆꯠꯍꯧꯔꯒꯦꯕ ꯃꯌꯥꯝ ꯑꯩ ꯂꯥꯛꯏꯁꯦ ꯑꯥꯗꯩ ꯚꯥꯃꯣꯟꯖꯨꯝꯗꯣ ꯑꯗꯨꯁꯦ ꯁꯤꯒꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯌꯥꯝ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯇꯥꯏꯒꯔ ꯍꯣꯏꯖꯨꯝ ꯑꯩꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯁꯣꯝ ꯑꯦꯔꯤꯌꯥꯗ ꯆꯠꯅꯤꯡꯗꯦꯕ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯁꯤꯒꯅꯤ ꯇꯥꯏꯒꯔ ꯍꯣꯏꯒꯤ ꯁꯨꯝ ꯑꯩ ꯂꯥꯛꯏꯁꯤꯅ ꯁꯤꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯅ ꯑꯗꯣ ꯁꯤꯒ ꯎꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯁꯤꯒ ꯁꯤ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯚꯥꯃꯣꯟꯗ ꯉꯥꯏꯇꯅ ꯍꯦꯛ ꯆꯠꯄꯗꯣ ꯃꯣꯏꯗꯅꯦꯕ ꯃꯣꯏ ꯌꯨꯝꯁꯦ ꯍꯥꯟꯅꯗꯤ ꯃꯊꯛꯇ ꯂꯩꯔꯝꯕꯅꯤꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯁꯨꯝ ꯏꯅꯛ ꯅꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯕꯨ ꯃꯈꯥ ꯀꯨꯝꯊꯈ꯭ꯔꯕꯅꯤꯅ ꯈꯔ ꯀꯣꯏꯔꯦ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯀꯨꯏꯔꯦ ꯈꯔ ꯀꯥꯠꯁꯦ ꯎꯗꯕ ꯃꯣꯏ ꯇꯥꯇꯣꯟ ꯍꯣꯏ ꯌꯨꯝꯒ ꯁꯥ ꯂꯣꯏꯔꯝꯃꯦ ꯃꯃꯥꯡꯗ ꯑꯁ ꯃꯣꯏ ꯖꯦꯔꯤ ꯑꯩꯉꯣꯟꯗ ꯈꯣꯡꯉꯩ ꯖꯦꯔꯤ ꯑꯌꯥ ꯁꯤꯁꯦ ꯀꯔꯤ ꯂꯐꯣꯏꯅꯣ ꯑꯣ ꯁꯤ ꯂꯐꯣꯏ ꯁꯥꯡꯉꯤꯍꯦ ꯀꯩꯅꯣꯒꯁꯦ ꯖꯦꯔꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯩ ꯈꯣꯡꯉꯤꯅꯣ ꯐꯖꯩ ꯃꯤꯂꯪꯕꯤꯁꯤꯒ ꯂꯩꯔꯦ ꯖꯦꯔꯤ ꯇꯥꯏꯁꯦꯟꯅ ꯇꯥꯟꯅꯔꯛꯅꯦ ꯑꯩ ꯌꯥꯝ ꯋꯥꯅ ꯂꯥꯛꯏꯅꯤꯀꯣ ꯖꯦꯔꯤ ꯅꯪ ꯍꯣꯏ ꯖꯦꯔꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯕ ꯑꯩꯉꯣꯟꯗ ꯁꯔꯥꯛ ꯁꯥꯟꯅꯔꯤꯅꯦ ꯍꯥꯏꯅ ꯂꯩꯁꯥꯕꯤꯅꯦꯕ ꯃꯥꯁꯦ ꯁꯤ ꯐꯣꯇꯣꯗ ꯀꯩꯅꯣꯗ ꯎꯔꯒ ꯑꯩꯅ ꯃꯥꯏ ꯚꯤꯗꯤꯑꯣꯗ ꯎꯔꯒ ꯆꯪꯉꯒ ꯁꯤ ꯂꯩ ꯃꯁꯝꯒ ꯐꯖꯅ ꯍꯧꯋꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯝ ꯐꯩ ꯅꯠꯇ꯭ꯔꯥ ꯃꯁꯝꯁꯦ ꯃꯨꯔꯒ ꯃꯣꯏ ꯄꯥꯝꯕꯧ ꯂꯥꯛꯇ꯭ꯔꯤꯕꯣ ꯁꯤꯗ ꯅꯪ ꯄꯄꯥ ꯎꯅꯤꯡꯗ꯭ꯔꯣ ꯅꯪ ꯄꯄꯥ ꯎꯔ ꯃꯁꯛ ꯈꯪꯉꯔꯣꯏ ꯃꯥ ꯈꯪꯗ꯭ꯔꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯗꯅꯦ ꯀꯩꯅꯣ ꯇꯧꯕꯩꯗꯣ ꯑꯉꯥꯡ ꯑꯣꯏꯅ ꯈꯪꯗ꯭ꯔꯤ ꯃꯥ ꯁꯨꯝ ꯇꯔꯪꯗ ꯃꯥ ꯃꯤꯡ ꯀꯩ ꯀꯧꯏꯕ ꯔꯤꯁꯞ ꯁꯝꯅꯁꯦ ꯌꯦꯡꯉꯨ ꯑꯉꯥꯡꯁꯦ ꯔꯥꯁꯤ ꯂꯩꯉꯣ ꯑꯗꯒꯤ ꯄꯝꯕꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯦ ꯃꯁꯥꯁꯨ ꯀꯜꯂꯤ ꯁꯤꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯝꯗ ꯁ꯭ꯔꯤꯕꯥꯒꯤ ꯒꯨꯟꯗꯥꯒ ꯑꯣꯏꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯅꯤꯄꯥ ꯃꯆꯥꯅꯤꯅ ꯁꯨꯝ ꯂꯝꯍꯦꯟꯗꯣꯏꯅꯤ ꯌꯥꯔꯣꯏꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯉꯨ ꯁ꯭ꯔꯤꯕꯥꯒꯤ ꯃꯇꯝ ꯑꯃꯒꯤ ꯒꯨꯟꯗꯥ ꯑꯣꯏꯔꯛꯇꯣꯏꯅꯤ ꯍꯦꯔꯣ ꯑꯣꯏꯔꯛꯇꯣꯏꯔꯁꯨ ꯈꯪꯗꯦ ꯁꯣꯝꯗꯁꯨ ꯌꯦꯡꯉꯨ ꯍꯌꯦꯡ ꯚꯤꯗꯤꯑꯣꯒ ꯌꯦꯡꯉꯒ ꯃꯣꯏꯅ ꯍꯌꯦꯡ ꯆꯥꯎꯔ ꯈꯟꯗꯣꯏꯅꯦꯕ ꯏꯃꯥ ꯁꯤ ꯅꯨꯄꯤꯁꯦ ꯅꯥꯎ ꯍꯅꯨꯕꯤ ꯐꯥꯔꯝꯃꯦꯅꯦ ꯅꯥꯎ ꯑꯩ ꯄꯤꯉꯩꯗ ꯑꯩꯗꯤ ꯈꯪꯗꯦ ꯚꯤꯗꯤꯑꯣꯒ ꯀꯥꯞꯄ ꯅꯨꯄꯤꯗꯨꯅꯦ ꯄꯨꯔꯥ ꯍꯅꯨꯕꯤ ꯐꯥꯔꯝꯃꯦꯅꯦ ꯀꯥꯏꯅ ꯕꯣꯕꯣꯛ ꯀꯥꯏꯅ ꯀꯣꯟꯅꯦ ꯑꯩꯁ ꯈꯤꯇꯪꯒ ꯅꯣꯛꯏꯅꯦ ꯅꯨꯡꯁꯤꯉꯣ ꯑꯁꯤ ꯅꯨꯡꯁꯤꯕ ꯃꯇꯝ ꯄꯨꯔꯥ ꯖꯨꯠꯇꯣ ꯑꯣꯏꯔꯦꯕ ꯑꯗꯨꯝ ꯃꯥꯡ ꯅꯤꯡꯉꯥꯏ ꯇꯧꯗꯦꯅꯦ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯣꯏꯔꯁꯨ ꯑꯩꯁ ꯑꯩ ꯑꯉꯥꯡ ꯄꯝꯃꯩꯍꯦ ꯄꯝꯃꯛꯄꯩꯗꯤ ꯅꯣꯏꯒꯤ ꯁ꯭ꯔꯤꯕꯥꯗ ꯑꯝꯇꯪ ꯆꯠꯀꯦ ꯈꯜꯂꯤꯅꯦ ꯑꯩꯁꯨ ꯁ꯭ꯔꯤꯕꯥꯗ ꯑꯩꯅꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯃꯣꯏ ꯑꯦꯔꯤꯌꯥꯗ ꯆꯠꯂꯒꯁꯨꯅꯦ ꯆꯪꯗ꯭ꯔꯤꯑꯕ ꯑꯃꯨꯛ ꯃꯣꯏ ꯀꯩꯅꯣꯗꯨꯒ ꯀꯩꯗꯧꯔꯤꯒꯦ ꯔꯤꯁꯞꯀꯤ ꯃꯃꯥꯗꯣ ꯀꯩꯗꯧꯔꯤꯒꯦ ꯆꯥꯛꯈꯨꯝꯗ ꯀꯔꯤ ꯆꯥꯁꯤ ꯍꯥꯏꯅꯣ ꯅꯪ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯕꯣ ꯔꯤꯁꯞꯀꯤ ꯃꯃꯥꯁꯤꯒ ꯂꯩꯔꯦ ꯃꯅꯤꯁꯥꯒ ꯀꯩ ꯆꯥꯁꯤ ꯍꯥꯏꯅꯣ ꯉꯁꯤ ꯄꯨꯁꯀꯥ ꯑꯃ ꯇꯧꯔꯅꯤ ꯁꯤꯡꯖꯨ ꯑꯃ ꯍꯥꯎꯗꯣꯔꯤꯌꯦ ꯄꯨꯁꯀꯥ ꯐꯖꯩꯌꯦ ꯀꯥꯝꯒꯗ꯭ꯔꯤꯕ ꯉꯁꯤ ꯄꯨꯁꯀꯥꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯎꯏꯟꯗꯣꯏꯔ ꯁꯤꯗꯗꯤ ꯀꯥꯝꯃꯤꯅꯦ ꯍꯥꯏꯗꯤ ꯁꯤꯗꯤ ꯐꯖꯅ ꯄꯥꯡꯍꯣꯏ ꯑꯗꯣ ꯍꯣꯏ ꯃꯃꯥꯏꯁꯦ ꯈꯔ ꯑꯩꯈꯣꯏ ꯎꯔꯤꯡ ꯊꯨꯡꯕꯩ ꯇꯥꯏꯞꯇꯗꯤ ꯇꯧꯔꯦ ꯅꯠꯇ꯭ꯔꯕ ꯑꯩꯗꯤ ꯐꯣꯡꯗꯣꯛꯑꯒꯅꯦ
ꯁꯣꯝꯗꯅ ꯀꯔꯤ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯔꯣ ꯃꯅꯤꯁꯥ ꯁꯤꯅ ꯂꯩꯁꯥꯕꯤꯅ ꯇꯧꯕ ꯁꯤꯡꯖꯨꯅꯤ ꯍꯥꯎꯗꯣꯏꯅꯤ ꯅꯦꯝꯁꯜꯂꯝꯅꯤ ꯇꯣꯝꯁꯦ ꯇꯣꯝ ꯑꯩꯃ ꯇꯣꯝꯁꯤꯁꯦ ꯌꯦꯡꯉꯨ ꯇꯣꯝꯁꯤꯁꯦ ꯌꯦꯡꯉꯨ ꯅꯅꯦꯁꯤꯁꯦ ꯌꯦꯡꯉꯨ ꯇꯥꯏꯁꯦ ꯇꯥꯏꯁꯦ ꯇꯣꯝꯁꯦ ꯑꯩꯈꯣꯏ ꯇꯥꯏꯁꯤꯟꯗꯧꯔ ꯌꯥꯝ ꯁꯥꯎꯕꯅꯤ ꯇꯥꯏꯁꯦ hai đầu rồi mua đi ngày cái đầu tiên ngồi ra muốn xin nó mà sáng nào mà lại xin đây mà tôi phải nó mai rồi nó chỉ mai rồi ba xong một bị thợ uai xong một taxi giờ bữa giờ mà kim ra rồi ai cái gì mà mai bữa chán ra là một lần cả mà đi mua mà mai sẽ bia ra thì lấy rồi phải mà mai thì tao không này suốt rồi trong năng đi cho đỡ này đi Mamaก็คัดดีเฮนั่งที่ชั่วโมงมันจะปวดคัดดีเฮบอกลากับกันลีเขาบอกมาม่าจะเมื่อยเนี่ยนี่แต่กับม่าจะเมื่อยแต่มันตะโกนถ้าไปก็มาท่องตาดีมาเนี่ยมันเนี่ยโอ้พวกเรา जेही दी कोंडा रहा चप्पल เอ้ยลุยเอ้ยนี่มาม่าดิเอ้ยนี่เรียนตั้งไงใบถึงแล้วล่ะเป็นสิบบาทอย่างนี้ไอ้บอกว่าเจ้าเกี้ยก้าวเนี่ยไอ้คนเนาะลูกรักที่ดีนี่somdaเลยทุเรศมาม่าเลยทุเรศsomdaอะไรจะกลัวเลย จะพูดมาเห็นนะว่าเลยMama pula mama itu nak kasi minat tak? Tum ni nge tu mama tu cakap. Ay ganda bana, yang jauh lah tadi kamu juga mesti kiri ganda bana. Ya. Tum ni nge tu apa? Mah ganda bana sih ni ni anu jadi kada cepat kamu tu lah tak? Kalau kamu tinggi, mah jauh tu susah ini. Phải đâu không? Musa lagi. Yang mga genusi bana, genta bana, tum na sum. Mama jauh tu, nung jauh tu cuma loi jai ni. Ai nak ketang cing doke dah punya mah, kamu kena tahu juga, cili juga. Ôi sao cái đó mà thiên miam chứ sửa lấy giờ đấy miam bữa nào mà háo nghe mà đi sao lấy sao mi nó ra ngoài nó tàu đi háo cái đó mà đi sửa lối lấy ôi chạy bữa nào mà ai đi làm là đi cha băng ngầm để cô xem mà bố chứ à tôi miam bún bên đó cái nào người anh chặt thôi cái bữa cha rồi hay là mấy anh chặt thôi cái bữa tao ngầm để bố buông nó phẩm bí đi rồi ha giang quên nó tung để này mà sẽ bố buông nó phẩm bí đi rồi nè मैम सीजे उसे स्टैंड लेते बगे आवाबनी से क्या आवाना कोई स्टैंड यूट्यूबर से स्टैंड से कोई फरक ताना लेहुदबा नौ तो बाय दो नत्रने को बजट सु मथौ ताय दना को अदुना मैम से स्टैंड लेतना थमीबा मैम से जे उसे यौ सी मैम से वो मैम ना सब्सक्राइब तो बिरक्तदी कोई थमो से नुवाइबम थोकरा बजे ला ला अदुनिया बजे उसे फागी सु फागी न दिए बसे वा नहीं तो जरी ने बा तो चारा से हाउनबा ꯊꯨꯝꯗꯣ ꯍꯣꯔꯦꯟꯅꯦ ꯀꯩꯅꯣ ꯇꯧꯔ ꯂꯣꯏꯔꯒꯅꯦ ꯆꯝꯃꯒ ꯑꯃꯨꯛ ꯈꯔ ꯍꯥꯞꯁꯦꯕ ꯑꯍꯥꯟꯕꯒꯤ ꯃꯃꯣꯟ ꯂꯩꯁꯥꯕꯤꯒꯇꯅꯤꯁꯦ ꯃꯤꯂꯝꯒꯤꯗꯤ ꯍꯧꯈ꯭ꯔꯦ ꯆꯥꯕ ꯐꯖꯔꯦ ꯃꯊꯦꯜ
Mana hani cawe saya kuda kan kuda mere. Ai khuru kun kun stay lai ta wai na khuru kula cha hona tra di ka mai tau do ri hoi ne akoi mu daro ke Aduh ya masih moi anak mau video mau kuda lah aduh masih di kok nan sih jana itu do aduh ini hai muda ne sana sih do ma kau lak. macha nu ba som da lai aduga mama na som da video na mi Aduh, stay later na yung wala kang hamna. ya khoi nga sai ni cha bu do yo nu sai le ba bu kham do si ta ngai le jong ado ado puska le lo pro ba ni si ni jam ni ba si ni jam ba na ma tau do khom ni jam do kham ni ni tra khom jam na khom ni tha phin na jam ni ba aduna khoi nga si gi se jam hao ni jam ngai pang thong le aduga myam akhoi di dum be no hai hai khang ye ba ko ado ramina sama ki no se subscribe ka salam ai gi link da sune ai gi ke ru da ma gi hapang ya ba ma gi link ko ado myam chana subscribe ka sani akhoi ma se subscribe ka ga di ka mai tam ma do na ni ba aduna soi na ka sama ka ba do Mukang itu nak ikut lah. aduga myam adugi ai di sune behind the scene hai ta re ko sum blog ki mong de sum ai nam ma pa ne ba aduga ati cha bu tong an video ji ni ko beno ki mai channel la ne ada mina sama ki mai channel la ne cha bu te tong an la ka ni ba myam ga biram myam sai cha ba do jam sa ti na cha sang ge du na wa na sai de gi ai se wari li na loi na kana tong na hoji pung taru ma khai ta lai ra me ai na sai lak pu de wari de si ni ai be ba ni si cha to de su cha chalo ba chat pa ho ga di ne wari je li na sai lai re adu am baby ngasi ki di video de lo sel la ayang ko na ko khoi beno sa de kai kai to wa sum dum du bai kha sum sama ke ngasi ki di lo sel la ge video se